ꯉꯁꯤ ꯀ꯭ꯔꯤꯁꯅ ꯖꯟꯃꯥꯁꯇꯃꯤ ꯅꯨꯃꯤꯠꯀꯤ ꯉꯁꯤ ꯁꯤꯒ ꯌꯨꯝꯗ ꯂꯥꯏꯅꯤꯡꯊꯧꯒꯤ ꯍꯩꯔꯨꯛ ꯈꯔ ꯑꯗꯨꯝ ꯀꯠꯂꯤ ꯄꯥꯔꯕꯇꯤꯒꯤꯁꯨ ꯂꯛꯁꯃꯤꯒꯤ ꯉꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯨ ꯑꯣꯏꯕꯅꯤꯅ ꯉꯁꯤ ꯂꯛꯁꯃꯤꯒꯤꯁꯨ ꯈꯔ ꯀꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯃꯥꯅꯦ ꯑꯩꯅꯦ ꯃꯥꯅꯦ ꯏꯇꯩꯍꯟ ꯑꯩꯈꯣꯏ ꯆꯠꯄꯤ ꯇꯧꯔꯤ ꯃꯥꯟꯗꯣꯞꯇ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯔꯥꯡꯗꯒꯤ ꯍꯩꯔꯨꯛ ꯀꯠꯂꯦ ꯇꯧꯔꯤ ꯃꯃꯥꯅ ꯍꯩꯔꯨꯛ ꯁꯦꯝꯕ ꯍꯧꯒꯠꯂꯦ ꯑꯌꯨꯛꯀꯤꯁꯦ ꯏꯂꯥꯡ ꯂꯥꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤꯁꯦ ꯑꯣꯐꯤꯁ ꯀꯥꯕꯒ ꯑꯃ ꯅꯪꯉꯔꯣꯏ ꯍꯥꯏꯅ ꯆꯥꯛꯃꯨꯛ ꯊꯥꯡꯒꯠꯂꯦ ꯃꯃꯥꯅꯁꯨ ꯍꯤꯟꯖꯥꯡꯒ ꯊꯥꯡꯒꯠꯄꯤꯔꯝꯃꯦ ꯑꯗꯒꯤ ꯍꯩꯔꯨꯛꯁꯦ ꯍꯧꯖꯤꯛ ꯁꯦꯝꯃ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯈꯨꯔꯨꯝꯒꯅꯤ ꯃꯥꯟꯗꯣꯞꯇ ꯁꯪꯒꯣꯝ ꯈ꯭ꯔꯤꯁꯨ ꯍꯧꯕꯤꯌꯨ ꯍꯥꯏꯅ ꯁꯪꯒꯣꯝ ꯈ꯭ꯔꯤꯁꯨ ꯍꯧꯍꯜꯂꯅꯤ ꯃꯥ ꯊꯔꯣꯁꯦ ꯂꯩꯔꯣ ꯊꯝꯕꯥꯜ ꯐꯪꯉꯛꯇꯦ ꯃꯣꯔꯣꯛ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯆꯥꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯈꯤꯇꯪ ꯂꯧꯊꯣꯛꯄ꯭ꯔꯥ ꯊꯔꯣꯁꯦ ꯌꯥꯝ ꯐꯖꯔꯦ ꯅꯈꯣꯏꯁꯦ ꯏꯆꯥꯅꯤꯄꯥꯁꯦ ꯑꯣꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯣꯍꯣ ꯑꯃꯈꯛ ꯀꯩꯅꯣ ꯇꯧꯔ ꯃꯥꯜꯂꯦ ꯍꯩꯔꯨꯛ ꯇꯥꯒꯗ꯭ꯔꯥ ꯑꯗꯨꯒ ꯀꯛꯊꯠꯂꯒ ꯊꯔꯣꯁꯨ ꯌꯥꯝ ꯐꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯂꯩꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯄꯥꯟꯕ ꯂꯩ ꯉꯥꯛꯇꯅꯤ ꯃꯃꯥꯅ ꯂꯩ ꯌꯥꯝꯅ ꯊꯥꯏ ꯂꯩ ꯂꯣꯏ ꯁꯨꯅꯕ ꯂꯩ ꯁꯤꯗꯅ ꯍꯩꯔꯨꯛ ꯂꯩꯔꯦ ꯂꯣꯛ ꯈꯨꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯆꯤꯆꯦꯅ ꯉꯔꯥꯡꯁꯦ ꯖꯟꯃꯥꯁꯇꯃꯤꯒꯤ ꯍꯩꯔꯨꯛ ꯈꯔ ꯀꯠꯁꯤ ꯑꯩꯈꯣꯏ ꯃꯁꯨꯁꯨ ꯄꯨꯅ ꯁꯅꯥꯊꯣꯏꯅ ꯀꯩꯅ ꯑꯩꯈꯣꯏ ꯆꯠꯁꯤꯅ ꯍꯧꯅꯕꯅꯤ ꯑꯗꯣ ꯆꯤꯆꯦꯗꯤ ꯌꯥꯗ꯭ꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨꯗꯣ ꯑꯩꯈꯣꯏ ꯏꯇꯩꯍꯟꯒ ꯁꯅꯥꯊꯣꯏꯒ ꯆꯠꯀꯅꯤ ꯁꯪꯒꯣꯝꯁꯦ ꯍꯣꯔꯦꯟ ꯑꯣꯛꯀꯗ꯭ꯔꯥ ꯍꯪꯉꯤ ꯁꯪꯒꯣꯝ ꯈ꯭ꯔꯤꯒꯤ ꯁꯤꯁꯤꯅ ꯁꯪꯒꯣꯝ ꯈ꯭ꯔꯤꯁꯦ ꯈꯤꯔ ꯃꯤꯛꯁ ꯂꯣꯏꯔꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯔꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣই ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯁꯨ ꯀꯃꯥꯏꯅ ꯇꯧꯔꯤꯗꯣ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯗ ꯍꯥꯏ ꯃꯌꯥꯝ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯍꯩꯔꯨꯛꯀꯤ ꯁꯦꯝꯕꯒꯤ ꯃꯃꯥꯒ ꯑꯩꯒꯒꯤ ꯍꯩꯔꯨꯛ ꯁꯦꯝꯕꯒꯤꯗꯨꯃꯨ ꯃꯇꯦꯛ ꯈꯛꯇꯪ ꯂꯧꯔꯦ ꯑꯇꯩꯗꯤ ꯌꯥꯝꯅ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯊꯕꯛ ꯀꯥꯒꯅꯤ ꯑꯗꯨꯒ ꯗꯥꯛꯇꯔꯗꯁꯨ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗꯨꯒꯤ ꯊꯕꯛ ꯑꯌꯨꯛꯀꯤꯁꯦ ꯊꯕꯛ ꯈꯔ ꯑꯗꯨꯝ ꯂꯥꯡꯉꯤ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞꯇ ꯆꯠꯄꯒꯤ ꯏꯇꯩꯍꯟꯒ ꯁꯅꯥꯊꯣꯏꯒꯁꯨ ꯂꯣꯏꯔꯦ ꯃꯥꯟꯙꯧꯒ ꯃꯃꯥꯒ ꯑꯩꯒ ꯃꯥꯒ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯕ ꯂꯣꯏ ꯂꯣꯏꯔꯦ ꯏꯅꯦꯝꯍꯟꯅꯤ ꯏꯅꯦꯝꯍꯟ ꯏꯅꯦꯝꯕꯣꯛ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯟꯙꯧ ꯃꯃꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯍꯜꯂꯤ ꯁꯤꯗ ꯂꯥꯛꯑꯣ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯃꯥꯁꯨ ꯂꯣꯏꯔꯦ ꯍꯥꯏ ꯃꯦꯝ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯍꯧꯖꯤꯛ ꯃꯥꯟꯗꯣꯞ ꯀꯥꯅꯕꯩ ꯇꯧꯔꯒꯦ ꯉꯁꯤ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯁꯅ ꯖꯟꯃꯒꯤ ꯖꯟꯃꯒꯤ ꯃꯥꯟꯗꯣꯞ ꯀꯥꯅꯕꯩ ꯇꯧꯔꯤ ꯊꯦꯡꯉꯦ ꯉꯁꯤ ꯈꯔ ꯊꯣꯛꯑꯁꯤ ꯂꯣꯏꯔꯦ ꯊꯦꯡꯉꯦ ꯃꯌꯥꯝ ꯆꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯒ ꯏꯇꯩꯍꯟꯒꯁꯨ ꯆꯦꯡꯍꯜꯂꯛꯑꯒꯦ ꯂꯣꯏꯔꯝꯃꯅꯤ ꯂꯣꯏꯅ ꯂꯣꯏ ꯀꯨꯝꯃꯛꯑꯦ ꯏꯇꯩꯍꯟꯒ ꯁꯅꯥꯊꯣꯏꯁꯨ ꯂꯩꯔꯝꯃꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯁꯅꯥꯗꯣ ꯅꯨꯡꯁꯤꯕꯅ ꯑꯝꯇ ꯂꯦꯞꯍꯜꯂꯨꯅꯦ ꯑꯩꯈꯣꯏ ꯈꯨꯗꯩ ꯁꯦꯝꯕ ꯐꯖꯕꯅ ꯑꯝꯇ ꯂꯦꯞꯍꯜꯂꯨꯅꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯁꯦ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏ ꯉꯁꯤ ꯃꯥꯟꯗꯣꯞꯇ ꯂꯣꯏꯔꯦ ꯃꯃꯥꯁꯨ ꯂꯣꯏꯔꯦ ꯃꯥꯟꯙꯧ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯐꯩꯖꯣꯝ ꯁꯦꯠꯀꯗꯅꯤꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯉꯁꯤ ꯀ꯭ꯔꯤꯁꯅ ꯖꯟꯃꯒꯤ ꯂꯥꯏ ꯈꯨꯔꯝꯕ जय वृंदा देवाय नमो जय गणेश देवाय नमो नाव नंग सिंजु पाई ताइने ꯁꯤꯡꯗꯤ ꯑꯩ ꯄꯥꯏꯔꯁꯤꯔ सिंगमदो ꯍꯣꯏ ꯂꯣꯏꯔꯦ ꯂꯥꯏꯟ ꯊꯧꯒꯠꯀꯅꯤ नतेने आरे जनागी मैंने ꯂꯥꯏꯟ ꯊꯧꯗ ꯑꯅꯤ ꯉꯁꯥꯏ ꯁꯦꯝꯕ ꯆꯠꯈ꯭ꯔꯦ ꯍꯩꯔꯨꯛꯁꯤꯡꯗꯨꯅꯤ ꯍꯔꯦ ꯀꯠꯂꯦ ꯖꯥꯔꯦ ꯐꯔꯦ मोमबत्ती आगोरी पुरकुने ꯑꯃꯨꯛꯀ ꯂꯩꯗꯁꯤ Masa udah mau udah maju udah ꯀꯅꯥ ꯀꯅꯥ ꯀꯩ ꯄꯥꯏꯅꯗꯣꯔꯤ ꯄꯥꯏꯔꯣ ꯄꯥꯏꯔꯒꯦ ꯑꯗꯨꯝꯕꯁꯦ ꯄꯥꯏꯔꯒꯦ ꯄꯨꯔꯣ ꯑꯩꯈꯣꯏ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯇꯦꯡꯅ ꯁꯅꯥꯊꯣꯏ ꯃꯃꯥꯡ ꯊꯥꯔꯦ ꯁꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯄꯨꯔꯛꯑꯣꯅꯦ ꯄꯨꯁꯤꯜꯂꯣ ꯇꯦꯡ ꯃꯃꯥ ꯁꯤꯅ ꯃꯥꯒꯤ 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 ꯁꯤꯅ ꯃꯥꯒꯤ
ꯈꯨꯏꯁꯦ ꯍꯥꯏꯐꯦꯠ ꯁꯥꯡꯉꯤ ꯁꯤꯒꯩꯒꯤ ꯑꯗꯨꯝ ꯀꯛꯍꯜꯂꯅꯤ ꯑꯗꯣ ꯏꯅꯛ ꯅꯛꯏ ꯃꯥꯟꯗꯣꯞꯁꯦ ꯑꯩꯈꯣꯏ ꯁꯤꯒꯅꯤ ꯁꯨꯝ ꯃꯥꯟꯗꯣꯞ ꯌꯧꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯩ ꯄꯨꯗꯤꯕ ꯃꯄꯥꯟꯁꯨ ꯊꯣꯛꯂꯦ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯂꯤ ꯍꯥꯡꯕꯅ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞ ꯖꯒꯣꯏꯁꯤꯁꯨ ꯍꯥꯏꯐꯦꯠ ꯂꯥꯞꯄꯤ ꯖꯧꯗꯣꯔꯦ ꯂꯥꯏ ꯈꯣꯏꯔꯝꯃꯨꯒꯦ 시계이 보러 얼어 레이라보 더 싱주보리 싱고는 저렇게 해 잘라 가 잘라 잘라 거기 안에 한장 가지죠 우이 우이 여기 만도 이거 뭐 이런 거 들어 여기만 더 비게 닝세 하지 다래 마카다 짱 고나 마타 까까지 아이가 레이라니 담아 라도 마치 그 만도 그냥 털로 라도 마치 그냥 털어 마타가 담아시라 마타 까라시라 아니 줄라에 이찬이빠주 이슈니빠주 뭐 줄라에 라이 거름나 버기 마타가 부갈로 자 돈비야 마타가 갈루바 이건다 까로 아이니 호 조이 또 시고 안다 거 조이 또 가 신다 세 저 조이 또 시고 나도 갈로 난 갈로 시갈라 시리 까요라 세 시리 까한지 시가 영거들아 엄마 락더래 후망강이 올랑이 mới hậu dịch xí đi cả cái lẽ nó hơi lỗi không mang này chi chạy lên từ chứ vào đây Pakistan của Panji rồi gần vùng nó ra xuống xe 손들어 나한테 연락 이도 됐어 그럼들이 하잖아 nó lại không đâu này con nó chỉ là bọc chỗ nó lại không đâu nó này cũng được rồi thế mai tụi đi nó nói sẽ son giới tôi Hàn này cho anh đi giao điểm không anh đi của đấy cái xoay rồi tôi nói đấy 몸 달라가 파잖아 그런 게 lại con mình đã chịu con lấy nè một đôi chị 그렇잖아 도시 리피스 지금 세마 그대 시간도 지금 되네 Hàn này đi nhé mà cái nó tôi cái nó đã tôi làm một tầng cần là tao phải rồi cái nó xe mà số lần chỉ đấy mà last tiền đi xuống còn đi đâu 상도 그렇잖아 저기 있다 우리 rồi 라이 친구도 그러네. 헌기 맞아 chị nó ngang cái phiền tâm tập của 시기 좀 하고 근데 가야 너무 또 되네. xin rồi 제가 또 보내세요. 너무 달래요. rồi để thằng bên này chuối tàu bơ lồi đi một châu bì ga 누가 chana thôi 뜨부. 이뻐 됐어 이제 다 그런 거 rau này gì lâu em 다 그런 거 그런 것도 힘드네. hapo mà tập của
ลามมาจิต สิก็ใหญ่บ้วนลำเราสิ ใหญ่นี่ตัวโกโลเนื้อครมเลยนะบ้าครมงั้นยกล้างมันเลยมันต้อง Mong sẽ thằng rồi đó mà mong cái thằng đó rồi มองกันไงกูมองคนนี้สังกัดอะไร มันไม่ช่วยล้างมันเลยนี่ đúng thường đơn cả con đồ เครื่องคน มันเลยเราพี่น้องครมมาข้าวผัวมันจะมาไม่ได้นะฉันโดนได้ยาขนาดเราจะเจี๊ยบปากกระตุกนั่งครมเชื่อ คือนักยานักเกณฑ์เนาะ มาคนเมื่อวานน้องชม anh tân này anh tân xuân diu đâu anh này Tabro, Mahadev Kuramdri. Đúng chuẩn được. Chuẩn được đồng đón được đồng khổ nó cũng. ôi ra mà bung xin xin nè là cái gì đây này gì mấy người đi sao nó lủi đi mấy cái sao nó lủi này ăn cho con mấy tiền 셋이 또 bây giờ làm mà tới cắm thật là tí thế nào nó Làm tâm linh nghe. sao nó lại khỏi rồi cái nó tao làm Cái này cũng không lôi đấy chứ. cái gà chi đi hồi này nó chăn đá đã đầu tôi rồi đó là cái tàu bị rồi nè à Apa. Matum ninge mah haji tu dana nongtri ba. Etang deng. Sonda. Sana thôi. Đã chada. nó chắc đi thấy nó Cái màn độm ní xí. thấy kìa Nè. Ya đấy. Phải sana thôi cái haji sondo đi. betul Là mama ơi là mà cái màn thâu cơ. Cái sana thôi cái haji sondo ba han ba. Cha sana. À. Mà ngang nghe. Lại chơi. Ngang nghe. ok Chứ. 손대 판거든. Chỉnh màn này, smile nè. Belum dah seruan mana? Video lu lagi. Mama am tu cakap. Sige lo dah. betul Sana thôi cái xuân ba hậu đó đấy. betul Lại tiếp tục đi cơ. Rồi. Chân. Sana thôi joy tao đó đấy. Rồi. Nó sẽ phồng mồn đó, nó sẽ phồng mồn. chơi Mama nó tập phồng mồn rồi, phồng sẽ có some phồng mồn. Mari. Oh, wari. Cha se wari. Phồng phồng. Wari. Dah ada tuh phồng.
Khuya ulangi jam na khuya ulangi. Mami jujur. Mami jujur. Betung betung. Duk. Duk. Iga tung siu dah betung. Chơi tự dân đi cô. Ủa lại cái nó hú đâm gì nhỉ? Không rồi đấy. Này thì nó phải dùng cái lối nan thôi lên này. Phải dùng cái xì lối thuộc lên này. Chơi. Lấy gì đây? Không ăn được, lấy con này mà ăn được. Potong kami saja. Potong. Lagi dah tunggu lagi. Musa cakap lagi dah tunggu ni mah. Musa tahu cakap lagi dah tunggu. Ba, Musa cakap lagi dah tunggu ni. Paham benar ni saya. Paham benar ni. Paham tu ada. Ada. Ayo. Tengok sih sebelum bayi dek kita orang ini. Sa thôi cái xuân bữa hậu đô đấy. Chả thôi. Khuya mà dưới đâu đó dưới. Chơi. Xem nữa. Chơi. Thôi bữa, nó like khơi không? Sana no, kita ada mulai kita tahu apa kita tahu dah. Supaya tu ia dapat kita. Ấy cái suy xe cái máy tủ à? Nanti gigi kau ini jauh kemana? Ghi gì đâu? Ghi xe. Sangom je kita tahu betul je. Jam nó suy cái đúng. Tentu ni kita mungkin lagi. Deng thôi bữa sẽ nung thiên về không đi number A mà nung thùng này Nang han jalan lama lo. bahaya di saling itu ada Besok deh. Ni kepala home tu halo. Hari ni kira. Kia rồi này em kia rồi. Khuya đàn khuya chân lagi nha. Anh tôi đi trông cái gì chào đó. Chào đó rồi đi trông cái. Porom sundori aja. Khuya sih macam. Nung tari ni. Nung tari ni. Nung tari. Ha, nung tari. Cincin. anh tôi tu ấy chụp kia
Porom ꯑꯩꯈꯣꯏ ꯅꯣꯡ ꯇꯥꯔꯛꯑꯦ Nào. ꯑꯩꯈꯣꯏ ꯍꯜꯂꯝꯗꯥꯏꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯍꯜꯂꯦ ꯍꯥꯏꯔꯣ ꯑꯩꯒ ꯃꯥꯀ ꯍꯜꯂꯦ ꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔꯗ ꯆꯠꯇꯣꯏꯕ ꯑꯩ ꯏꯁꯥꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯌꯦꯡꯊꯣꯛꯎꯒꯦ ꯗꯥꯛꯇꯔꯗ ꯑꯗꯨ ꯂꯣꯛꯁꯨ ꯈꯨꯏ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯊꯦꯡꯉꯦꯅ ꯑꯩꯈꯣꯏꯅꯤ ꯍꯥꯟꯅ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯥꯛꯇꯔꯗꯒꯤ ꯍꯜꯂꯛꯅ ꯉꯁꯥꯏ ꯆꯠꯈꯤꯕꯗꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯍꯧꯋꯤ ꯍꯧꯖꯤꯛ ꯂꯩꯔꯝꯗ꯭ꯔꯦ ꯁꯤꯒ ꯑꯅꯧꯕ ꯊꯣꯡ ꯏꯈꯣꯂꯥ ꯘꯥꯠꯇ ꯑꯟꯅꯄꯨꯔꯅꯥ ꯘꯥꯠꯀꯤ ꯊꯣꯡꯗꯣ ꯍꯧꯖꯤꯛ ꯉꯁꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯉꯁꯥꯏ ꯋꯦꯜꯀꯝꯒꯤ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯅꯣꯅ ꯔꯦꯠ ꯀꯥꯔꯄꯦꯠ ꯒ꯭ꯔꯤꯟ ꯀꯥꯔꯄꯦꯠ ꯍꯧꯖꯤꯛ ꯀꯥꯔꯄꯦꯠ ꯉꯥꯛꯇ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯤ ꯂꯩꯇꯦ ꯀꯥꯔꯄꯦꯠ ꯒ꯭ꯔꯤꯟ ꯀꯥꯔꯄꯦꯠ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯑꯣꯏꯅ ꯌꯦꯡꯒꯦꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯆꯠꯂꯤ ꯊꯣꯡꯗ ꯁꯤꯅꯤ ꯊꯣꯡ ꯑꯅꯧꯕ ꯁꯥꯕꯗꯣ ꯑꯟꯅꯄꯨꯔꯅꯥ ꯘꯥꯠꯀꯤ ꯉꯁꯤꯗꯤ ꯁꯖꯥꯏꯔꯦ ꯊꯣꯡꯁꯦ ꯐꯖꯅ ꯀꯩꯅꯣ ꯈꯔ ꯑꯃꯗꯤ ꯂꯧꯊꯣꯛꯑꯝꯃꯦ ꯒ꯭ꯔꯤꯟ ꯀꯥꯔꯄꯦꯠ ꯔꯦꯠ ꯀꯥꯔꯄꯦꯠꯁꯦ ꯄꯨꯈꯤꯅꯤ ꯐꯖꯔꯦ ꯍꯟꯗꯛꯀꯤ ꯃꯌꯥꯝꯁꯤꯒ ꯄꯨꯖꯥꯗ ꯁꯤꯒ ꯃꯍꯥꯂꯌꯥ ꯑꯀꯣꯏꯕꯁꯨ ꯐꯖꯔꯅꯤ ꯐꯖꯅ ꯅꯨꯡꯉꯥꯏꯗꯧꯔꯕꯅꯤ ꯄꯨꯖꯥ ꯀꯣꯏꯕꯁꯨ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯗ ꯑꯩꯈꯣꯏ ꯕꯣꯔꯥꯛꯁꯦ ꯆꯤꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯕꯣꯔꯥꯛ ꯚ꯭ꯌꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯨꯡꯁꯥꯅ ꯁꯤꯒ ꯂꯋꯥꯏꯗ ꯅꯨꯡꯁꯥꯁꯨ ꯂꯋꯥꯏꯗ ꯐꯨꯊꯔꯛꯏ ꯀꯩꯅꯣ ꯁꯥꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯜꯂꯛꯄꯗ ꯁꯤꯗꯩ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯘꯥꯠ ꯑꯥꯗ ꯂꯩꯔꯦ ꯑꯟꯅꯄꯨꯔꯅꯥ ꯘꯥꯠꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯥꯡꯉꯤ ꯌꯥꯝꯅ ꯃꯌꯥꯂꯌꯥꯗ ꯃꯌꯥꯝ ꯂꯥꯛꯑꯣ ꯀꯣꯏꯕ ꯎꯅꯁꯤ ꯁꯤꯗ ꯃꯍꯥꯂꯌꯥ ꯑꯃ ꯂꯥꯏ ꯊꯥꯗꯕ ꯑꯃꯁꯨ ꯃꯐꯝꯁꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯅꯨꯡꯉꯥꯏꯖꯅꯤ ꯃꯍꯥꯂꯌꯥ ꯂꯥꯏ ꯊꯥꯗꯕ ꯅꯨꯡꯉꯥꯏꯗꯧꯔꯕꯅꯤ ꯍꯟꯗꯛ ꯄꯨꯖꯥꯁꯦ ꯄꯨꯡꯁꯦ ꯑꯥꯗ ꯂꯣꯏꯔꯦ ꯁꯤꯒ ꯂꯣꯏꯔꯦ ꯊꯣꯡꯁꯦ ꯁꯤꯗ ꯂꯣꯏꯔꯦ ꯊꯣꯡ ꯑꯥꯗ ꯗꯦꯀꯣꯔꯦꯁꯟ ꯂꯩꯔꯦ ꯁꯣꯝ ꯁꯥꯏꯗꯇꯅ ꯂꯦꯐ ꯁꯥꯏꯗꯇꯅ ꯙꯣꯂꯨ ꯔꯥꯏꯠ ꯁꯥꯏꯗꯇꯅ ꯈꯣꯏꯔꯦꯟꯂ ꯂꯦꯐ ꯁꯥꯏꯠꯇ ꯈꯣꯏꯔꯦꯟꯁꯦ ꯑꯥ ꯃꯃꯥꯡꯒꯤ ꯊꯣꯡꯁꯤꯅꯤ ꯑꯣ ꯈꯣꯏꯔꯦꯟꯅ ꯃꯃꯥꯡꯗ ꯎꯠꯄꯥꯠ ꯍꯩꯖꯤꯜꯂꯕ ꯈꯣꯏꯔꯦꯟꯅ ꯆꯨꯝꯗ꯭ꯔꯤꯡ ꯃꯃꯥꯡꯗ ꯎꯕꯁꯤꯡ ꯌꯥꯏ ꯈꯣꯏꯔꯦꯟꯁꯦ ꯂꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯥꯏꯛ ꯃꯌꯥꯝ ꯆꯠꯂꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯂꯣꯏꯔꯦ ꯊꯣꯡꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯅꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ